National Highway Anida Kouramba Matam Kaktaba Blockade ki Khongjang Handokhre Phajin khiba forum gi member sing condition amata yauduna thadok piyo VP Mahatma Gandhi National Rural Employment Guarantee Act MGNREGA ge lupa crore satret ka yankhai taru ki senpham state lengak na thadok ti haiduna National Highway ane Imphal Dimapur lambi amade National Highway 37 Imphal Jiribam lambi da All Manipur Tribal Development Grievances Forum AMTDGF na November 3 dagi matam kaktana economic blockade ki Khongjang sangsilamba do Handokhre haina forum asigi vice president Setkhoi Sai Kipgen na ngasi press da thorak pa cherol amana khangalakle cherol asin hai AMTDGF na National Highway Anida matam kaktana economic blockade ki Khongjang handokhi basigi maramde Manipur lengak na MGNREGA ge thadokna leriba fund ase District Taraga Taruki oina lupa crore samaga yankhai thadoklaga ne loinana walhoriba senpham adusu kumja 2023 ge January fawbagi manungda phase 9 na thadoklaga ni haina Manipur laingak na thajaba pirakpadage economic blockade ki Khongjang handokpani hai re cherol asin hai economic blockade ke Khongjang handoklavani Manipur laingak na blockade ke Khongjang changsili haiduna Kangpokpi amadi Senapati district tage police na phajin khiba forum asigi finance secretary Information Secretary Executive Member sing amade blockade sawatpa sing condition amata yauduna thadok piyo loinana forum gi executive committee gi mathakta Manipur laingak na arrest warrant thokiba dusu handokpina basu appeal tawragle amaromda AMTDGF na MGNREGA ge fund thadokna ba loinana job card holder singi damakta yengduna sanction kiba economic blockade ki Khongjang da mateng pangbirakpa sing dasu thagat pa phongdorokle Amaromda yanaba purakpadagi economic blockade ki Khongjang handokhi basi dage National Highway animak tapanduna leramba gari sing mahogsagum chathok chasin tawba ngasi dagi haukhre hai re MG Narega ki makhada thabak sukhiba job card holder singi khusuman haujik phawba pithoktri basige white paper lengak na puthokadaba ne Ravi Khan government amal leiba hai basidi lamdam adu ki praja sing tangdu leitana welfare gi damakta thabak tawna ba leiba ne Haujik Manipur amati center da paliba BJP ge double engine asina Manipur Praja ge MG Narega ge scheme 2005 ta India ki praja crore mangaga la kuntraga manga asigi manungda chamada marifu de sinmi singi damakta ni haina fajaba scheme ama puthoklaga ek oina thamkhraba MJ NREGS ase ngasidi Manipur da Savnas sabagi phibam da leire haina MPCC ki spokesperson Ravi Khan na phongdokhre wafam asing asi Congress baban da pangthokpa pawgi mifam amada mahak na phongdokhiba nei mahak na makha taraduna Manipur da job card holder lak manga ka lising humudra asigi khusumal mamang sahi 2021 da thabak sukhraga 2022 da loigadaba hayeng da ngairaba phawba khusuman lupa crore satret ka lak yankhai ka taruk henbagi senfam Bharat Sarkar ge Ministry of Rural Development na sahi asigi June kulumdoi da thadokre masi haujik phawba laingak asina pidana leibadagi job card holder sing awaba mayok na re asigumba job card holder singi sinmi singge khusuman lupa crore kaya ase state laingak na ngasi phawba pithoktana fazil laga thamliba sigi maram karigino laingak asina white paper ama athubada puthokadaba ne job card amagi khusumal sahi ama ni fazil laga thamlaga madugi paisa duna Sarkar gi atopa car tonglaga leiriba white collar job ta leiriba miyoi sing aduge tolopi na ba hona khrabra haibage singna basu leire adu oiba tarabade lairaba nakhoide siro ina khunba secretariat phamliba official sing natraga MLA minister singak seliba uniform da leriba makhoi gi tolop soiba yade haina pikhibada sisina khrabra haibage singna basu leire haina su phongdokhe cancer hospital amade lainga ki quarter Semgat liba sing yangsin kre lak liba Mars phawbagi manungda cancer hospital hangdokna papandam thamle CM Imphal East ki Porompata leiba Jenims hospital da lengak na semgat sagaliba Carnicos cancer hospital amade New Second da semgat sagaliba lengak ki quarter sing ngasi Manipur gi chief minister N Biren yangsin kre yangsin khongchat adu da CM na hai haujik semgaliba cancer hospital asi kumja 2023 ge Mars tha nangnana ba Hangdokpagi pandam thamle cancer hospital ase hangdoklabade lamdam asigi miyamna
mapanda satuna layengbada khudong sadaba kaya lairamba du koklaga nei masida natana hospital asina state asigi mapanda satuna cancer gi diagnosis amade treatment gi thengnaramba khudong sadaba koganbada mateng oiraga nei hospital asi triple P model da international organization ama oiriba Carnicos Healthcare ga loinana sabani haina makha taraduna masina mapung phana thabak haubada CMHT PMJAY amadi government scheme singsu khudong saba phangani hai ke new second sariba government ki quarter su mathang sahi gi March ta loishillaga ne kumja 2024 ge mamangda block khara su saba loishinana ba pandam thamduna miyam da sinaga ne mamangda housing quarter ama khaktamak lairambani hairaduna Hutko gi loan lauthaduna Geo 6 sangseng mafam sida sagat le masina loisilakpada housing quarters ki award pa mengkhat pa ngamgani haibagi thajaba phongdokhe khongset adu da CM na Minister L Susindro Chief Secretary Dr. Rajesh Kumar amadi official sing loina khe dengue ki case chahum ga yangkhai nipan thengna khre miyoi ahum leikhidre hauji miyoi nipan hospital da laika na re State asida dengue gi case sahum ga yangkhai nipan thengna khibaga loinana miyoi ahum laina asidagi leikhidre hauji miyoi nipan laina asina maram oiraga tongan ba hospital da layengli haina Health Minister Dr. Sapam Ranjan na phongdokhre Lamphel sana kaithel da leiba minister gi yumda ngasi ayuk pangthokiba paugi mifam amada minister na laina laisat asina miyamna pakhatana ba appeal tawkhe leikhidraba miyoi ahum adu Churasanpur Tengnopal amade Bisnupur district tagi ne makhoi ahumak masagi hana leiba anabagi mathakta dengue positive oirakpadagi leikhidaba ne minister na makhata na haikibada laichat asi hauji Tengnopal da case chamaga marfudraga mapan Imphal West da kuntraga taruk Imphal East da nifuga nithoi amade Churachandpur da case kuntraga nipan positive oiba thengna khre sahi asigi June thadagi haurakiba laichat asina state asigi oina khwaidage yamna dengue positive oiba thengnaga dawre Masigi mamangda kumja 2019 da punna dengue gi case chahum ga yangkhai mapan thengna khre haujik oiragli ba phibam ase yenglaga state ki health department na phibam khudingmak thengna ba sem sadunu leire haina minister na phongdokhe mahak na makhata na haiki bada laingak na hanadagi miyamda awareness pi ba made fogging tawbagi thabak chathaduna lakli ba se amuka hena kangkhana ba mari leina ba singda khangan khre nonggi ising yokpa matamda miyamna makhum chetna khumba amadi imungge sisinanaba thamba isingi patra singsu chayol amagi manungga ising adu sindoknaba minister na appeal tawkhe praja miyam gi khanbi daga lainga ki ware bhandok pi yo manipur lainga na yu sungba madi yon bagi ayaba pi ki badu hando u haiduna manipur lainga na laukiba yu legalize tawkiba adugi mayokta ngasi nupi samas kada amade malom apunba maira paibi lupna punna khusam naduna malom kaithel sangda wakat mifam chathakre ngasigi wakat mifam aduda saruk yakhibe nupi samas ki advisor khundrakpam indu na haikibada yuna ikhoi gi khunai asibu laikhata na mangali haibase miyamna khangnaraba wafam ne adubu yugi athingba leina yugi ipakta miyoi kaya gi punsi kaya pikhamnakrabane manipur da yu sunglaga mapan lamda thadokani hairabasu praja miyam gi punsi da pirakadaba chaitheng kaya du khanbiraga laukiba lainga ki ware badu athuba matamge manungda handokpi yu hai khe aroi bada tabiri bapum namakpu thagat chare